ꯔꯤꯁꯤ ꯆꯠꯈꯤꯕꯒ ꯂꯩꯅꯥꯅ ꯅꯦꯅꯦ ꯀꯩ ꯂꯩꯔꯒꯦ? ꯅꯨꯡꯁꯤꯗꯅ ꯂꯩꯔꯤꯉꯩ ꯅꯨꯡꯁꯤꯅ ꯅꯦꯅꯦ ꯀꯧꯔꯛꯄꯗꯣ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯋꯥꯡꯕꯅꯔꯥ? ꯃꯅꯤꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯏꯆꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯒꯦꯅ ꯂꯥꯛꯏꯅꯦ꯫ ꯑꯕꯣꯛꯅꯥꯏ ꯍꯥꯏꯕꯁꯨ ꯅꯅꯝꯃꯅ ꯅꯍꯥꯟ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕꯗꯣ ꯃꯉꯣꯟꯗꯒꯤ ꯈꯪꯕꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯕꯣꯛꯁꯤꯕꯣ? ꯂꯣꯌꯨꯡꯕ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯅꯦꯅꯦ ꯏꯃꯨꯡꯒꯤ ꯋꯥꯅꯤ ꯁꯤꯗꯤ꯫ ꯃꯅꯤꯂꯩꯃꯅ ꯏꯕꯨꯡꯉꯣ ꯂꯥꯟꯅ ꯂꯧꯒꯅꯣ꯫ ꯏꯕꯦꯝꯃꯁꯦ ꯅꯨꯡꯁꯤꯗꯅ ꯏꯅꯦꯅ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯍꯪꯉꯨꯔꯦ꯫ ꯋꯥꯔꯤꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯒꯅꯦ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯨꯕ꯫ ꯅꯦꯅꯦꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯅꯦꯅꯦ ꯃꯇꯦꯡꯒꯤ ꯋꯥꯗꯤ ꯑꯩꯅꯁꯨ ꯄꯥꯡꯉꯤ꯫ ꯌꯨꯝꯁꯦ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯪꯌꯥ ꯌꯥꯕ ꯑꯣꯏꯅꯁꯨ ꯎꯕꯤꯒꯅꯨ꯫ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯨꯄꯥ ꯂꯩꯇꯕ ꯌꯨꯝꯁꯤꯗ ꯅꯆꯥꯅꯨꯄꯥ ꯄꯨꯔ ꯂꯥꯛꯏꯁꯦ? ꯂꯩꯅꯥꯗꯣ ꯋꯥ ꯉꯥꯡꯐꯝꯒ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩ꯫ ꯔꯤꯁꯤꯕꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯄꯥ ꯍꯥꯠꯈꯤꯕ ꯏꯃꯨꯡꯅꯤ ꯈꯪꯉꯤ ꯑꯗꯨꯒ ꯀꯩꯁꯨ ꯂꯥꯟꯗꯕ ꯑꯃꯒꯨꯝ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯂꯩꯅꯥ꯫ ꯊꯤꯅ ꯆꯩꯗꯨꯅ ꯇꯥꯟꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯩꯅꯥ ꯇꯨꯡꯒꯤ ꯈꯜꯂꯒ ꯃꯄꯥ ꯍꯥꯠꯈꯤꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯣꯌꯨꯡꯕꯗ ꯈꯪꯍꯟꯗꯕꯅꯤ꯫ ꯃꯥ ꯈꯛꯅ ꯈꯪꯕꯅꯤ꯫ ꯃꯅꯤꯂꯩꯃꯁꯨ ꯃꯥꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯃꯔꯤꯁꯨ ꯊꯣꯛꯅꯗꯕ ꯏꯃꯨꯡ ꯑꯃꯗ ꯇꯧꯔꯤꯕꯗꯣ ꯂꯥꯜꯂꯕ꯭ꯔꯥ ꯈꯜꯂꯛꯏ꯫ ꯋꯥ ꯉꯥꯡꯗꯦ ꯃꯥꯁꯨ꯫ ꯂꯣꯌꯨꯡꯕꯅ ꯏꯃꯨꯡꯁꯤꯒꯤꯗꯃꯛꯇꯗꯤ ꯁꯤꯕ ꯐꯥꯎꯕ ꯉꯝꯕ ꯂꯣꯌꯨꯡꯕ ꯑꯩ ꯂꯩ꯫ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯁꯤꯒꯤ ꯑꯩꯅ ꯁꯦꯟꯅꯒꯅꯤ꯫ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯁꯨ ꯌꯥꯏ ꯃꯇꯦꯡ ꯅꯤꯈꯤꯗꯦ꯫ ꯂꯩꯅꯥ ꯍꯟꯗꯛꯇꯤ ꯋꯥ ꯉꯥꯡꯂꯛꯏ꯫ ꯇꯥꯃꯣ ꯂꯣꯌꯨꯡꯕ꯫ ꯂꯩꯅꯥ ꯅꯪ ꯋꯥ ꯉꯥꯡꯒꯅꯨ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯅꯪꯒ ꯑꯁꯣꯟꯕꯤ ꯑꯕꯣꯛꯁꯤꯒ ꯑꯉꯥꯡꯗꯨꯒ ꯈꯛꯅꯤ꯫ ꯑꯩ ꯄꯥꯈꯠꯂꯝꯃꯣꯏ ꯈꯟꯕ꯭ꯔꯥ? ꯅꯨꯃꯤꯗꯥꯡꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯀꯅꯥꯅꯣꯁꯨ ꯈꯪꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ꯫ ꯅꯪ ꯀꯤꯗꯕ꯭ꯔꯥ? ꯅꯪ ꯀꯩꯝꯇ ꯀꯤꯗꯕ꯭ꯔꯥ? ꯆꯤꯟꯗꯨꯅ ꯈꯣꯏꯍꯤ ꯇꯩꯕ ꯊꯃꯣꯏꯗꯨꯅ ꯍꯨ ꯐꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯅꯪꯅ ꯂꯥꯏꯅ ꯈꯟꯗꯣꯛꯄ ꯉꯝꯕ ꯍꯧꯅꯗꯦ꯫ ꯅꯪ ꯑꯉꯥꯡꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯂꯩꯅꯥꯅ ꯇꯥꯃꯣ ꯂꯣꯌꯨꯡꯕ ꯅꯦꯅꯦꯁꯦ ꯑꯩꯒꯤ ꯐꯤ ꯐꯅꯦꯛ ꯂꯧꯕꯅꯤ ꯍꯥꯟꯅ ꯈꯪꯅꯩꯌꯦ꯫ ꯍꯣꯏꯅꯦ ꯈꯪꯅꯧꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯌꯥꯝꯅ ꯐꯗꯣꯛꯄꯁꯨ ꯐꯠꯇꯕꯅꯤ꯫ ꯌꯥꯔꯦ ꯅꯦꯅꯦꯒ ꯀꯩꯒꯤꯅꯣ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯕꯗꯣ ꯁꯥꯟꯅꯔꯣ꯫ ꯑꯩ ꯑꯕꯣꯛꯀꯤ ꯒꯨꯂꯤ ꯆꯥꯅꯅꯕ ꯇꯧꯒꯦ꯫ ꯑꯁꯣꯟꯕꯤ ꯃꯕꯣꯛꯇꯤ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗꯤ ꯂꯣꯏꯅꯁꯨ ꯇꯥꯔꯤ꯫ ꯃꯅꯤꯂꯩꯃꯅ ꯕꯦꯝꯃ ꯅꯪ ꯅꯦꯅꯦꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯆꯨꯝꯃꯤ ꯅꯦꯅꯦꯅ ꯅꯪꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯋꯥꯔꯤꯗ ꯅꯨꯡꯁꯤꯔꯨꯕꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯑꯀꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ? ꯅꯦꯅꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯀꯩꯁꯨ ꯅꯠꯇꯦ꯫ ꯈꯔ ꯄꯥꯈꯠꯂꯞ ꯈꯨꯝꯃꯛꯏ꯫ ꯃꯅꯤꯂꯩꯃ ꯏꯆꯤꯡ ꯆꯤꯡꯅꯩ꯫ ꯂꯩꯅꯥ ꯋꯥꯈꯜꯗꯣ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯈꯪꯅ ꯈꯪꯅ ꯑꯩꯕꯨ ꯊꯦꯝꯂꯤꯕ꯭ꯔꯥ? ꯑꯉꯥꯡꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯌꯦꯡꯁꯤꯜꯂꯤꯕ꯭ꯔꯥ? ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯀꯅꯥꯁꯨ ꯂꯩꯖꯗꯕꯤ ꯑꯣꯏꯔꯨꯕꯅ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯗ꯭ꯔꯥ? ꯃꯤꯍꯥꯠꯄ ꯏꯃꯨꯡꯅꯤ ꯏꯄꯥ ꯍꯥꯠꯈꯤꯕ ꯃꯈꯣꯏꯁꯦ꯫ ꯈꯪꯅ ꯈꯪꯅ ꯎꯅ ꯎꯅ ꯑꯩꯒꯤ ꯀꯅꯥ ꯂꯩꯇꯕꯅ ꯑꯩ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯋꯥ ꯉꯥꯡꯂꯨꯔꯗꯤ ꯑꯁꯣꯟꯕꯤ ꯑꯕꯣꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯏꯅꯥꯎꯄꯥꯅ ꯀꯔꯤ ꯑꯣꯏꯔꯛꯄ? ꯃꯅꯤꯂꯩꯃ ꯂꯩꯅꯥꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯕꯦꯝꯃ꯫ ꯃꯁꯥ ꯅꯣꯝꯂꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯃꯅꯤꯂꯩꯃꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯦꯅꯦ ꯑꯩꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯔꯝꯗ ꯅꯦꯅꯦ ꯈꯪꯕ꯭ꯔꯥ? ꯍꯪꯗꯣꯛꯀꯤ ꯋꯥꯍꯪꯗꯣ ꯃꯁꯥ ꯈꯪꯍꯧꯗ ꯃꯅꯤꯂꯩꯃ ꯆꯝꯅ ꯈꯨꯝꯃꯤ꯫ ꯈꯪꯗ꯭ꯔꯕꯁꯨ ꯋꯥꯔꯤꯗ ꯈꯪꯂꯤ꯫ ꯍꯧꯈ꯭ꯔꯦ ꯀꯥꯎꯊꯣꯛꯂꯣ꯫ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕ ꯋꯥꯔꯤꯗꯨꯗꯤ ꯅꯦꯅꯦꯁꯨ ꯈꯪꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯪꯂꯔꯣꯏꯒꯦ꯫ ꯋꯥꯍꯩꯗꯨꯅ ꯑꯃꯨꯛꯁꯨ ꯆꯤꯡꯅꯍꯜꯂꯤ꯫ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯇꯣ ꯃꯅꯤꯂꯩꯃ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕ? ꯋꯥꯍꯪꯗꯣ ꯑꯃꯨꯛ ꯍꯪꯂꯔꯦ꯫ ꯅꯠꯇ꯭ꯔꯒ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ? ꯋꯥꯍꯩꯗ ꯈꯣꯏꯍꯤ ꯇꯩꯔꯤꯕ꯭ꯔꯥ? ꯑꯐꯕꯁꯨ ꯐꯠꯇꯕꯁꯨꯅꯤ ꯃꯀꯣꯛ ꯃꯆꯥꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜ꯫ ꯅꯦꯅꯦ ꯃꯁꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤꯗ꯫ ꯐꯔꯦꯁꯦ ꯅꯦꯅꯦꯁꯨ ꯆꯠꯂꯒꯦ꯫ ꯏꯆꯥꯅꯨꯄꯥꯅ ꯀꯌꯥꯔꯛ ꯁꯣꯏꯔꯝꯂꯕꯁꯨꯅꯦ ꯅꯦꯅꯦꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ꯫ ꯅꯪ ꯅꯦꯅꯦꯗꯤ ꯀꯥꯎꯒꯅꯨꯀꯣ ꯕꯦꯝꯃ꯫ ꯃꯇꯥꯡ ꯆꯥꯕꯗ ꯂꯥꯛꯂꯒꯦ꯫ ꯃꯅꯤꯂꯩꯃ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯈꯪꯒꯧ ꯀꯧꯏ ꯂꯩꯅꯥꯅ꯫ ꯅꯦꯅꯦ ꯀꯩꯗꯧꯔꯦ? ꯂꯩꯅꯥ ꯏꯀꯥꯏ ꯏꯀꯥꯏ꯫ ꯉꯁꯥꯏꯒꯤꯗꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯇꯧꯒꯨꯝ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯉꯥꯡꯂꯤꯕ ꯋꯥꯍꯩꯗꯨꯗ ꯃꯅꯤꯂꯩꯃ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫
ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯏꯆꯥ ꯅꯨꯄꯥꯗꯣ ꯈꯔ ꯁꯥꯎꯒꯟꯕꯅꯤ ꯑꯗꯨꯅꯅꯤ ꯅꯪꯁꯨ ꯃꯥꯅ ꯉꯥꯡꯕꯗꯣ ꯁꯥꯎꯒꯅꯨꯀꯣ ꯂꯩꯅꯥ ꯔꯤꯁꯤꯕꯨ ꯃꯤꯠꯇ ꯎꯔꯛꯏ ꯉꯍꯥꯟ ꯐꯨꯔꯤꯠ ꯂꯧꯊꯣꯛꯈꯤꯕꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯇꯞ ꯇꯥꯒꯩꯁꯨ ꯃꯆꯤꯟ ꯈꯨꯝꯃꯨꯔꯕꯅꯤ ꯅꯦꯅꯦ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯅꯦꯅꯦ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯅꯥ ꯃꯔꯨꯝ ꯁꯣꯜꯂꯤ ꯐꯨꯔꯤꯠ ꯁꯨꯔꯝꯃꯨ ꯀꯥꯏꯅ ꯁꯛꯇꯥꯗꯨꯒ ꯇꯧꯊꯣꯔꯛꯏꯕ ꯑꯦꯛꯇꯤꯡꯗꯨꯒ ꯌꯥꯝ ꯂꯦꯝꯕꯗꯤ ꯃꯥꯜꯂꯒ ꯄꯨꯔꯥ ꯕꯦꯠ ꯀꯅꯥꯕꯨꯅꯣ ꯑꯩꯔꯣ ꯕꯦꯠꯁꯦ ꯂꯣꯌꯨꯝꯕ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯂꯩꯅꯥꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯄꯅꯤ ꯅꯠꯇꯦ ꯇꯥꯃꯣ ꯂꯣꯌꯨꯝꯕ ꯅꯪ ꯊꯦꯡꯗ꯭ꯔꯤꯕꯣ ꯑꯩ ꯇꯧꯔꯒꯦ ꯑꯃꯨꯛ ꯍꯤꯗꯥꯛꯁꯦ ꯌꯥꯝ ꯆꯠꯅꯤꯡꯍꯜꯂꯕꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯂꯣꯌꯨꯝꯕ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯂꯩꯅꯥ ꯀꯩꯅꯣ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯤꯔꯥ ꯂꯩꯅꯥ ꯅꯣꯛꯊꯣꯔꯛꯏ ꯉꯁꯥꯏ ꯀꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯃꯕꯣꯛꯇꯨꯁꯨ ꯍꯟꯗꯛꯇꯤ ꯅꯣꯛꯊꯣꯔꯛꯂꯤ ꯂꯩꯅꯥ ꯅꯣꯛꯂꯒ ꯑꯕꯣꯛꯁꯨ ꯅꯣꯛꯂꯤ ꯇꯥꯃꯣ ꯂꯣꯌꯨꯝꯕ ꯅꯪꯒꯤ ꯋꯥꯇꯥꯁꯦ ꯃꯕꯣꯛꯇꯨ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯁꯨꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯕꯣꯛꯁꯨ ꯌꯦꯡꯅꯤꯡꯉꯤꯅꯦ ꯂꯩꯅꯥ ꯅꯣꯛꯄꯗꯨ ꯂꯦꯞꯄꯤ ꯑꯕꯣꯛ ꯀꯩꯅꯣ ꯌꯦꯡꯈꯤꯗꯣꯏꯅꯦ ꯑꯕꯣꯛ ꯅꯥꯕ ꯐꯔꯣ ꯅꯥꯕ ꯌꯥꯗꯦ ꯂꯣꯌꯨꯝꯕꯅ ꯐꯥꯒꯤ ꯅꯠꯇꯦ ꯂꯩꯅꯥ ꯑꯩꯅ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯅꯪꯅ ꯂꯥꯛꯀꯅꯨ ꯍꯥꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯍꯥꯏꯗꯨꯅ ꯀꯤꯔꯒ ꯂꯩ ꯌꯨꯝꯁꯤꯗ ꯃꯤꯇꯣꯞ ꯅꯨꯄꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯄꯥꯐꯥꯎ ꯆꯪꯂꯒ ꯑꯩ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯌꯨ ꯍꯥꯏꯅꯣ ꯅꯍꯥꯟꯗꯁꯨ ꯑꯍꯤꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯈꯨꯗꯣꯡꯊꯤꯔꯕ ꯃꯇꯝꯗꯗꯤ ꯂꯩꯀꯥꯏꯅ ꯀꯩꯁꯨ ꯇꯧꯕꯤꯗꯦ ꯏꯃꯥꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯄꯨꯂꯤꯁꯇ ꯄꯤꯔꯨꯁꯦ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯕ꯭ꯔꯣ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯗꯤ ꯃꯤꯅꯁꯨ ꯉꯥꯡꯅꯔꯔꯣꯏ ꯅꯪꯕꯨꯁꯨ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕ ꯑꯀꯥꯏꯕ ꯂꯩꯔꯔꯣꯏ ꯇꯥꯃꯣ ꯂꯣꯌꯨꯝꯕ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯁꯦ ꯀꯅꯥꯅꯣ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦ ꯂꯣꯌꯨꯝꯕ ꯅꯣꯛꯂꯛꯏ ꯐꯥꯒꯤꯒ ꯇꯥꯍꯜꯂꯤ ꯌꯥꯔꯦꯁꯦ ꯑꯩ ꯍꯟꯗꯛ ꯇꯧꯔꯒꯦ ꯂꯥꯛꯅꯤꯡꯕꯗꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯥꯛꯅꯤꯡꯗꯕꯁꯨ ꯅꯨꯃꯤꯗꯥꯡ ꯂꯩꯅꯥ ꯂꯣꯌꯨꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯏꯃꯥꯒꯤ ꯋꯥꯗꯣ ꯑꯩ ꯔꯤꯄꯣꯔꯠ ꯇꯧꯅꯤꯡꯉꯤ ꯍꯧꯖꯤꯛ ꯏꯃꯥꯗꯣ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯊꯤꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯪ ꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏꯗ ꯂꯩꯅꯥ ꯇꯨꯃꯤꯟꯅ ꯂꯩ ꯈꯪꯅ ꯈꯪꯅ ꯅꯪ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯂꯣꯠꯂꯒ ꯊꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯃꯤꯇꯣꯞꯅꯤ ꯈꯟꯕꯅꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯗ꯭ꯔꯤꯁꯦ ꯂꯩꯅꯥ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯏ ꯇꯥꯃꯣ ꯂꯣꯌꯨꯝꯕ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯀꯅꯥ ꯂꯩꯔꯤꯒꯦ ꯃꯈꯣꯏꯒ ꯑꯩꯒ ꯂꯝꯕꯥ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯃꯈꯣꯏ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯃꯈꯣꯏꯗꯤ ꯃꯤ ꯅꯠꯇꯦ ꯃꯤꯔꯛꯇꯁꯨ ꯂꯩꯇꯦ ꯃꯃꯥꯏꯁꯨ ꯑꯃꯨꯕꯅ ꯀꯨꯞꯄꯤ ꯑꯩꯒꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯩ ꯌꯥꯝ ꯀꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯀꯞꯂꯛꯏ ꯃꯕꯣꯛꯁꯨ ꯄꯥꯈꯠꯅ ꯂꯩꯅꯥꯒꯤ ꯃꯁꯥ ꯄꯥꯏꯔꯒ ꯀꯧꯏ ꯑꯕꯣꯛꯀꯤ ꯊꯣꯏꯕꯤ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯂꯣꯌꯨꯝꯕ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯂꯦ ꯂꯩꯅꯥ ꯋꯥꯔꯤꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯈꯪꯗꯕ ꯌꯥꯔꯣꯏ ꯇꯥꯃꯣ ꯂꯣꯌꯨꯝꯕ ꯅꯪ ꯍꯜꯂꯣ ꯅꯪ ꯆꯠꯂꯣ ꯂꯣꯌꯨꯝꯕ ꯋꯥ ꯉꯥꯡꯉꯛꯇ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯂꯒꯦ ꯄꯥꯎ ꯍꯥꯏꯔꯝꯗ ꯑꯁꯥꯎꯕ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯅꯥ ꯂꯣꯌꯨꯝꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯂꯤ ꯁ꯭ꯇꯥꯐꯁꯤꯡꯗꯤ ꯑꯅꯝꯕ ꯃꯌꯨꯝ ꯍꯟꯅꯈ꯭ꯔꯦ ꯅꯣꯡꯃꯗꯨꯒꯤ ꯃꯊꯧ ꯂꯣꯏꯔꯗꯨꯅ ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯊꯦꯡꯂꯦ ꯃꯝꯂꯦ ꯃꯇꯝꯗꯣ ꯔꯤꯁꯤ ꯃꯥꯒꯤ ꯀꯣꯝꯄꯅꯤ ꯑꯗꯨꯒꯤ ꯇꯦꯔꯦꯁ ꯃꯊꯛꯇ ꯅꯨꯄꯥ ꯑꯃꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯐꯝꯂꯒ ꯋꯥꯍꯪ ꯍꯪꯂꯤ ꯃꯐꯝꯁꯤꯗ ꯅꯪ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯈꯔꯁꯨ ꯐꯨꯕꯤꯔ ꯃꯥꯜꯂꯤ ꯅꯨꯄꯥꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ ꯃꯃꯥꯏꯗꯨꯁꯨ ꯂꯣꯏꯅ ꯀꯥꯏꯔꯦ ꯆꯩꯅꯥ ꯃꯔꯛꯇꯨꯗ ꯋꯥꯍꯪ ꯑꯗꯣ ꯈꯨꯝꯅꯤꯡꯗꯦ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯩ ꯋꯥꯁꯨ ꯉꯥꯡꯗ ꯔꯤꯁꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯃꯇꯣꯟꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯅꯣꯟꯈꯠꯂꯛꯑꯣ ꯍꯥꯏꯅ ꯈꯗꯥꯡꯗꯨꯗ ꯊꯝꯂꯒ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯃꯤꯠꯇꯣ ꯏꯃꯨ ꯉꯥꯡꯁꯤꯜꯂꯒ ꯌꯦꯡꯉꯤ ꯅꯨꯄꯥꯗꯨꯗ ꯈꯣꯟꯖꯦꯜꯗꯣ ꯂꯨꯝꯇꯛꯅ ꯍꯥꯏꯔꯛꯏ ꯅꯆꯤꯟ ꯄꯥꯟꯗ꯭ꯔꯣ ꯅꯔꯣꯜ ꯊꯣꯛꯇꯕ꯭ꯔꯥ ꯅꯪ ꯅꯨꯄꯥꯗꯣ ꯃꯆꯤꯟ ꯂꯦꯡꯉꯛꯏ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯈꯛꯅꯦ ꯑꯩꯅ ꯇꯧꯕꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯀꯩꯅꯣ ꯋꯥꯡ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ CEO ꯍꯥꯠꯄ ꯉꯝꯕ ꯃꯤꯗ ꯑꯃꯗꯤ ꯃꯥꯕꯨ ꯁꯣꯛꯍꯟꯕ ꯉꯝꯕ ꯃꯤꯗ ꯂꯥꯛ 2ꯒꯤ ꯁꯦꯜ ꯄꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯅꯤ ꯔꯤꯁꯤ ꯅꯨꯄꯥꯗꯨꯒꯤ ꯂꯨꯃꯥꯡꯒꯤ ꯃꯁꯝꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯤ ꯃꯌꯥ ꯆꯤꯛꯂꯒ ꯍꯥꯏꯔꯤ ꯃꯤꯗꯨ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ
ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏ ꯃꯣꯏꯅ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯍꯜꯂꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯍꯜꯂꯤ ꯑꯉꯥꯡ ꯀꯌꯥꯕꯨꯁꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯐꯥꯍꯜꯂꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯔꯤꯁꯤ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯑꯃꯨꯛꯁꯨ ꯊꯥꯖꯤꯜꯂꯤ ꯃꯤꯁꯛ ꯅꯠꯇ꯭ꯔꯒ ꯃꯐꯝꯗꯣ ꯍꯥꯏꯌꯨ ꯍꯧꯖꯤꯛꯃꯛ ꯍꯥꯏꯌꯨ ꯃꯁꯥꯗꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯈꯪꯅꯤꯡꯕꯅ ꯊꯛꯊꯛꯅꯤ ꯅꯨꯄꯥꯗꯨꯁꯨ ꯀꯤꯔꯦ ꯔꯤꯁꯤꯒꯤ ꯃꯇꯧꯗꯣ ꯑꯩ ꯈꯪꯗꯦ ꯃꯁꯛ ꯎꯒꯦ ꯐꯪꯗꯦ ꯃꯃꯥꯏꯁꯨ ꯃꯥꯏꯈꯨꯝ ꯎꯞꯄꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯃꯤꯠ ꯑꯃꯗꯤ ꯆꯤꯝꯕꯥꯜ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯍꯥꯏꯔꯒꯅ ꯃꯤꯁꯛꯇꯨꯒꯤ ꯈꯣꯟꯖꯦꯜ ꯇꯝꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯃꯆꯤꯟꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯔꯤꯁꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯄꯥꯏꯔꯝꯂꯤꯕ ꯊꯥꯡꯗꯨꯅ ꯃꯥꯒ ꯃꯥꯌꯣꯛꯅꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯐꯥꯏꯒꯟꯗꯨꯗ ꯌꯨꯡꯁꯤꯜꯂꯤ ꯑꯀꯟꯕ ꯈꯣꯟꯖꯦꯜꯅ ꯂꯥꯎꯔꯛꯏ ꯅꯨꯄꯥꯗꯨꯁꯨ ꯆꯩꯅꯥꯈꯣꯜꯗꯨꯅ ꯈꯣꯟꯖꯦꯜꯗꯨꯒ ꯆꯥꯟꯅꯅ ꯑꯀꯤꯕ ꯅꯣꯡ ꯈꯥꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯇꯨꯡ ꯏꯜꯂꯛꯏ ꯃꯣꯏꯅ ꯄꯤꯕ ꯂꯥꯛꯇꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯄꯤꯒꯦ ꯃꯈꯣꯏꯕꯨ ꯍꯥꯠꯂꯣ ꯅꯪ ꯉꯝꯒꯗ꯭ꯔꯣ ꯅꯨꯄꯥꯗꯣ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯆꯩꯅꯥꯗꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯕ ꯍꯧꯅꯗꯦ ꯃꯃꯤꯡꯗꯤ ꯈꯪꯕ꯭ꯔꯥ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯗꯦ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯩ ꯅꯨꯄꯥꯗꯣ ꯅꯪ ꯃꯤꯡꯁꯨ ꯍꯥꯏꯔꯔꯣꯏ ꯌꯥꯝ ꯋꯥꯅ ꯃꯃꯤꯠ ꯆꯦꯇꯦꯠ ꯎꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯈꯪꯗꯕ ꯑꯁꯦꯡꯕꯅꯤ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯃꯐꯝꯗꯨꯗ ꯆꯠꯂꯣ ꯃꯣꯏꯒꯤ ꯑꯔꯣꯟꯕ ꯅꯪ ꯊꯤꯕ ꯉꯝꯒꯗ꯭ꯔꯣ ꯑꯩ ꯍꯤꯡꯉꯔꯣꯏ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯅꯤ ꯑꯩ ꯃꯗꯨ ꯉꯝꯃꯣꯏ ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯀꯥꯟꯅꯗ꯭ꯔꯕ ꯅꯪ ꯇꯨꯃꯤꯟ ꯇꯨꯝꯃꯨ ꯑꯁꯤ ꯍꯥꯏꯔꯒ ꯔꯤꯁꯤ ꯍꯧꯒꯠꯈ꯭ꯔꯦ ꯅꯣꯡꯂꯛꯇ ꯏꯈꯦꯡꯂꯛꯇ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯇꯨꯃꯤꯟꯅ ꯇꯨꯝꯂꯤ ꯑꯀꯟꯕ ꯅꯣꯡꯒꯤ ꯃꯤꯄꯥꯏꯕ ꯂꯩꯇ ꯁꯥꯔꯪ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯁꯍꯤꯡ ꯆꯥꯕꯗꯣ ꯅꯤꯡꯉꯣꯜ ꯄꯥꯏ ꯃꯅꯨꯡ ꯑꯣꯜꯂꯦ ꯈꯣꯏꯃꯨ ꯅꯪꯕꯨ ꯂꯝꯍꯦꯟꯕ ꯅꯤꯡꯉꯣꯜ ꯌꯥꯋꯥ ꯏꯟꯕꯤꯔꯣꯝꯕ ꯄꯥꯏ ꯃꯄꯨꯛꯅꯤꯡ ꯂꯥꯡꯍꯜꯂꯅꯣ ꯊꯃꯣꯏ ꯅꯨꯡꯁꯤ ꯄꯥꯠꯇ꯭ꯔꯁꯦ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯗꯅ ꯄꯥꯊꯣꯔꯛꯂꯤ ꯍꯔꯤꯁꯇꯣ ꯈꯪꯂꯥꯎ ꯂꯥꯎꯏ ꯇꯥꯅꯤꯡꯗꯦ ꯀꯔꯤ ꯆꯣꯏꯔꯥꯎꯅꯣ ꯔꯤꯌꯥꯅꯥꯅ ꯅꯨꯡꯁꯤꯕ ꯇꯝꯕꯤꯕꯅꯤ ꯂꯣꯏꯔꯦ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯥꯍꯤꯇ꯭ꯌ ꯈꯔ ꯇꯧꯖꯕꯁꯦ ꯊꯤꯔꯁꯨ ꯐꯖꯩ ꯍꯥꯏꯌꯨꯗꯅ ꯊꯃꯣꯏꯁꯦ ꯄꯦꯟꯒꯦ ꯐꯖꯔꯗꯤꯅꯦ ꯐꯖꯩ ꯊꯤꯔꯗꯤ ꯊꯤ ꯑꯩꯈꯣꯏꯗꯤ ꯑꯣꯏꯗꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯦ ꯅꯨꯄꯥ ꯅꯠꯇ ꯅꯨꯄꯤ ꯆꯦꯜꯂꯒ ꯂꯧꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯅꯨꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯅꯨꯄꯤ ꯑꯩꯅ ꯅꯪ ꯆꯦꯟ ꯇꯥꯕ ꯏꯖꯗꯥꯕꯤ ꯇꯥꯜꯂꯛꯇꯣꯏꯔꯥ ꯑꯗꯨꯒ ꯏꯁꯥꯅ ꯌꯥꯗꯦ ꯐꯥꯔꯒ ꯂꯧꯕꯅꯤ ꯀꯥꯏꯅ ꯑꯃꯨꯛ ꯂꯩꯀꯥꯏꯒꯤꯅꯦ ꯃꯧ ꯃꯆꯤꯟ ꯇꯣꯡꯕꯤ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯇꯣꯏꯔꯕ ꯌꯨꯝ ꯊꯨꯒꯥꯏꯕ ꯔꯤꯌꯥꯅꯥ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ ꯑꯩ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯄ꯭ꯔꯄꯣꯁ ꯇꯧꯗꯅ ꯑꯩꯕꯨ ꯀꯣꯏꯕ ꯌꯥꯕ꯭ꯔꯣ ꯂꯦꯝꯖꯗꯦ ꯑꯁ ꯏꯪꯒꯤꯠ ꯃꯆꯥ ꯑꯃꯈꯛ ꯄꯤꯈꯤꯕꯅꯤ ꯑꯦꯗꯚꯥꯟꯁ ꯈꯨꯑꯣꯏꯒꯗꯤ ꯑꯉꯥꯡꯅꯅ ꯍꯦꯟꯖꯤꯜꯂꯛꯑꯦꯅꯦ ꯑꯩꯅ ꯅꯪꯕꯨ ꯀꯣꯏꯕ꯭ꯔꯣ ꯀꯣꯏꯔꯣ ꯍꯥꯏꯕ ꯑꯩꯁꯦ ꯅꯨꯄꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯨꯗ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕꯤ ꯑꯩꯅꯅꯦ ꯅꯪꯒꯤ ꯏꯪꯒꯤꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯐꯥꯕꯤꯕꯩ ꯋꯥꯅꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯑꯩ ꯐꯪꯍꯧꯗ꯭ꯔꯕ ꯅꯇꯨ ꯐꯪꯕꯩ ꯋꯥ ꯂꯩꯇ꯭ꯔꯦ ꯑꯩꯁꯨ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯐꯪꯉꯤꯀꯥꯟꯁꯤꯗꯅꯦ ꯇꯥꯞ ꯇꯥꯞꯅ ꯐꯧꯔꯒꯦ ꯇꯧꯕ ꯁꯤ ꯀꯩ ꯀꯥꯏꯒꯦ ꯅꯪꯒꯤꯁꯨ ꯐꯕ ꯑꯩꯒꯤꯁꯨ ꯐꯕ ꯑꯐꯕ ꯉꯥꯛꯇꯅꯤ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ ꯅꯪꯕꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗ ꯑꯩꯃꯨꯛ ꯐꯕ ꯑꯩꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯕꯤꯗꯤꯅꯦ ꯅꯄꯨꯟꯁꯤꯒꯤ ꯐꯪꯉꯔꯣꯏ ꯋꯥꯈꯜ ꯈꯜꯂꯨꯟꯗ ꯑꯩꯁꯦ ꯌꯥꯝ ꯐꯕꯅꯤꯗ ꯀꯣꯏꯔꯒ ꯈꯪꯅꯤ ꯀꯣꯏꯗ꯭ꯔꯕ ꯈꯪꯉꯔꯣꯏ ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯤ ꯃꯤ ꯍꯔꯤꯁ ꯏꯃꯣꯟ ꯃꯣꯟꯅ ꯑꯩ ꯑꯝꯇ ꯈꯜꯂꯛꯈꯤꯒꯦ ꯔꯤꯌꯥꯅꯥꯗꯣ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯍꯣꯃꯣꯔꯣ ꯅꯪꯁꯦ ꯑꯠꯆꯥ ꯅꯨꯄꯤꯗ ꯙꯞ ꯇꯧꯕꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯌꯥꯔꯦ ꯊꯝꯃꯣ ꯅꯪ ꯑꯩꯅ ꯍꯥꯏꯗꯧ ꯋꯥꯁꯤꯕꯨ ꯃꯥꯅꯒ ꯍꯥꯏꯔꯛꯏ ꯈꯜꯂꯛꯈꯤꯒꯦ ꯀꯥꯏꯅ ꯌꯥꯝ ꯇꯨꯀꯠꯆꯩꯌꯦ ꯔꯤꯌꯥꯅꯥꯗꯣ ꯁꯨꯠ ꯇꯧꯏ ꯍꯔꯤꯁ ꯏꯃꯣꯟ ꯃꯣꯟꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤꯁꯦ ꯑꯇꯞꯄ ꯂꯧꯑꯣꯅ ꯏꯪ ꯇꯞꯄꯤ ꯊꯤꯕꯗꯅꯤ ꯑꯩꯅ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯁꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤ ꯑꯇꯞꯄ ꯑꯝꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯅꯪꯁꯨ ꯈꯖꯤꯡꯒ ꯆꯞ ꯃꯥꯟꯅꯩ ꯋꯥ ꯉꯥꯡꯕꯗꯒꯤ ꯍꯧꯔꯒ ꯁꯣꯔ ꯍꯣꯟꯗꯦ ꯈꯞꯄꯒ ꯉꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯊꯝꯃꯣ ꯑꯩ ꯋꯥꯈꯜ ꯈꯟꯒꯦ ꯐꯣꯟꯗꯣ ꯐꯠ ꯀꯛꯂꯒ ꯍꯔꯤꯁ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯏ ꯃꯊꯟꯇ ꯑꯩꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯒꯦ ꯅꯨꯄꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯔꯤꯁ ꯑꯣꯏꯍꯟꯗꯣꯏꯅꯦ ꯑꯩꯗꯤ
Nupa khakna sum hairappa ngairaga leiba yabro. Nupi moinasu khara hairudana. Harau yagi. Aduni nate. Nupan hairappa ngairinge aribu izataba. Haristi nupida nushi hairoge saitana saki. Nupina hayani. Adui koktunani. Nupina yage toramnaga bayadam pibiramido. Tamo, nang sa ibu otpani. Yungi kopno mayam sa wanaringe ay yung pan kangoydori. Queen of Love ay bune, len na manghangi kanmani. Tamo giwa kalondo. Ay bo wapa pibire. Gracie, magi nakong natada ba walay te. Tumin na hayraga na hina manasing bini. Haristi kang mukhangi. Tongzindagi thalarak liba kondado gegek tori. As thagi ichon nang wata sini. Kanano hasik nupido na. Rihanna nga papong nadraba. Giri ta inadro. Number piyo na. Pira kanda na kaino ba? Hoy, namana minena nang gumangagta ikat na. Kara intapakan po silangi. Pare dudi ngasidagi na tongan cara ni. Kaino chan. Ina mama po silak tribong na. Babagay ka tongan cara. Karom day no kangaudre. Mapasok kubak ka kuranga hut hekta pay sila Tas, ichato me the great. Ipa niya full support. Haristo tingag ying langalay. Gracie na kudom biga taurang hairi. My name is Gracie. HOD ki order da loini ingedaba. Rule is rule. Tamo gi cha hapoy nasiday. Makut o masawa tauram naga thokre kandu dangi. Mapana. Hey, laibok faba. Langtrik lang yan laibok to. Nasa na susima matam oiraglani. Kara lerandi. Gyan tamande ko nang. Mapado adu hairam naga thokre. Haris makut na mamaydo pulap nan taraga pamung na git from thay. As, Haris ki laibak. Ay isa bolem da bazalo. Punsi sida ari mana pimda thengna da basibo. Mana manay thengnay haido Haris ki laibak da thoklaba ko. Ay bo kiyam liem drage ba. Prok chaksaba wangang ni matan na kado da porok sole Haris do. Nisaga marup khazik oiranga wakal pothasabani. Thengni yumda hansilakpa risimagi kada wakal khanna juruk machay amaga family. Sir na changba yaroi na haibani. Khonjel duga loinana Angelina risigi manak changlei. Tungdam na pamacha amana changba yaroi haina thingli. Tanarakli do thausada risigi nak changsilai. Nupadudi kire risigi saptra khangmana Cherakla drahibagi wakalda. Rishi nupado da yingli wadi ngangda. Meeting do Angelina khangi ma changlakpagi ni haiba. Rishi na mamit amada yinglaga. Yare. Nupado Rishi da haifat yinglamlaga thokre. Angelina na. Teresta nanga wari saba misakto. Rishi na thali. Yiknaba. Babagi hospital gi garta mamini. Gari gi mabu phabano. Rishi machinbal chinglaga nofe tawi. Hospital gi guard. Mane. Aduga amana nangna tawi thabak to office dani. Nangna thi mamai khum utpa misak tu gi maram gi dama office sida di so aning de. Aduga amana oiro da bathabak ni nang tawi no. Rishi Angelina da marong lengba miting ama yinglaga hairei. Aina tawba thabakta nangna yingsilisa kaygino. Aduga aigi aronba thabaksida nangna thilaisina kay maramge. Angelina pakhong wate sat khumi. Nangma nushibagi. Nangma so aningdabagi. Nangi office, nangi company kaningbagi dama. Rishi phamlambadagi tapna hogalai. Aigi office ne, aigi run. Nangi wata ningde. Aigi problem di aina solve togani. Nangni yingsinmay mathaw tade. Aina mi fuba, aina mi hatpa, aigi apambani. Nangna sinabagi darka tade. Maral layba hingmada khurau laygidaba makhwaidi mangangadabani. Nana kaisu khandraso aigi nangma nuksibana nangi yam khalle. Angel, nathong natana nathong yam say.
ꯔꯤꯁꯤ ꯃꯈꯨꯠ ꯐꯠ ꯊꯥꯡꯒꯠꯂꯛꯏ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯤꯡꯗꯨꯗ ꯑꯗꯨꯃꯛ ꯍꯤꯡꯈꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯌꯦꯛꯅꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯁꯣꯐꯥ ꯊꯝꯂꯤꯕ ꯃꯗꯨꯗ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯂꯦꯡꯕꯥꯟꯗ ꯐꯠ ꯌꯥꯡꯈꯠꯂꯒ ꯕꯦꯜꯀꯅꯤꯔꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯦꯟꯖꯦꯂꯤꯅꯥ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯔꯤꯁꯤꯅ ꯊꯧꯁꯥꯗꯕ ꯃꯇꯧꯁꯤꯗ ꯄ꯭ꯔꯣꯛ ꯆꯥꯛꯆꯩ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤꯕ ꯒ꯭ꯂꯥꯁꯇꯨꯗ ꯇꯥꯏꯅꯒꯦ ꯇꯧꯏ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯀꯟꯅ ꯒ꯭ꯂꯥꯁꯇꯨꯗ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯂꯤ ꯃꯪꯂꯥꯜꯂ ꯇꯥꯏꯕꯪꯂ ꯏꯃꯥꯟꯅ ꯃꯥꯟꯅꯕ ꯈꯟꯇꯣꯛꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯈꯜ ꯅꯪꯅ ꯑꯩꯕꯨ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯣꯠꯂꯔꯤ ꯊꯃꯣꯏꯁꯨ ꯋꯥꯍꯜꯂꯤ ꯋꯥꯈꯜꯁꯨ ꯋꯥꯍꯜꯂꯤ ꯗꯣꯟ ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯅ ꯅꯨꯡꯁꯤꯍꯟꯕꯁꯨ ꯌꯥꯝ ꯍꯩ ꯑꯩ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯔꯤꯁꯤꯒꯤ ꯅꯨꯄꯤꯗꯣ ꯉꯥꯎꯔ ꯆꯠꯈ꯭ꯔꯦ ꯀꯥꯏꯅ ꯋꯥ ꯂꯥꯎꯅꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯉꯥꯎꯔꯁꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯉꯥꯎꯔꯕ ꯏꯅꯥꯛꯇ ꯀꯣꯏꯁꯟ ꯁꯦꯟꯅꯒꯦꯕ ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯕꯕ ꯍꯔꯥꯎ ꯍꯔꯥꯎ ꯉꯥꯎꯕꯤꯒꯦ ꯁꯦꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯑꯁ ꯑꯉꯥꯎꯕꯤꯒꯤ ꯋꯥꯔꯤ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯔꯁꯦ ꯍꯥꯏꯔꯣ ꯌꯨꯝ ꯌꯧꯗꯣꯔꯦ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯁꯤꯕ ꯅꯨꯡꯁꯤꯗꯅ ꯂꯩꯔꯁꯤꯗ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯕꯨ ꯁꯨꯝꯕꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ ꯀꯔꯤꯒꯤ ꯏꯟꯚꯤꯇꯦꯁꯟ ꯀꯥꯔꯗ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥꯅ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ ꯃꯉꯣꯟꯗ ꯏꯆꯥ ꯊꯥꯖꯔꯣꯏ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯃꯥ ꯀꯌꯥꯝ ꯁꯦꯜ ꯄꯥꯏꯕ ꯃꯤꯅꯣ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯂꯝꯆꯠ ꯂꯨꯗꯕ ꯂꯨꯍꯣꯡꯕ ꯀꯥꯏꯁꯅꯣ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯅ ꯐꯪꯂꯦ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯃꯤꯠꯇꯣ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ ꯎꯔꯤ ꯊꯣꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯀꯌꯥ ꯁꯨꯔ ꯃꯄꯤꯅꯤ ꯍꯣꯜꯂꯤꯕ ꯍꯨꯃꯥꯡꯅ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯆꯣꯠꯂꯤ ꯃꯪꯂꯥꯟꯗ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯣꯠꯄꯅꯤ ꯔꯤꯁꯤꯕꯨ ꯎꯍꯜꯂꯤ ꯇꯠꯇꯅ ꯆꯞ ꯃꯥꯟꯅꯕ ꯃꯪꯗꯨꯁꯨ ꯇꯁꯦꯡꯅ ꯉꯁꯤꯁꯨ ꯎꯈꯤꯕ ꯇꯥꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯃꯪꯂꯥꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯃꯪꯂꯥꯛꯅꯒꯦ ꯇꯧꯏ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯃꯤꯠꯇꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤ ꯄꯨꯡ 2 ꯇꯥꯔꯝꯂꯦ ꯃꯇꯝ ꯑꯗꯣ ꯔꯤꯁꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯂꯣꯜꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯊꯦꯡꯕꯗ ꯊꯣꯡ ꯍꯥꯡꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯒꯤ ꯁꯥꯎꯟ ꯐꯪꯉꯤ